Football masanabu ngaujaba babok-singna khawrangna ngairiba 2022 FIFA World Cup Qatar na yumbu oiduna ahanba oina ningthamthagi matamda pangthokadori. Sahi mari leiraga pangthokpa tournament asi lakliba November gi tang 10 dagi hauraga December gi tang 19 da final sanaduna loisangani. Ahoba match oina opening ceremony gi matungda Group A gi ahanba match oina yumbu Qatar ga Ecuador ga November gi tang 10 gi nungdang India gi matam pung 8 makhai taba matamda sanaragani. Achauba football competition asi lakpaga loinana miyamna khwaidagi hangnaba wahang World Cup Karamba TV channel da thagadage karamna kadaida yengadage yamna toina hangnaba wahangni. Wahang asigi paukhum ngasi channel asina uduna lakchari. Kunithoi suba FIFA World Cup asigi India da TV podcast amadi online streaming rights Reliance Company ki makhada lairiba Viacom 18 media na pairi. Report amagi matung inna Viacom 18 na media rights ki damak 450 crore FIFA da media rights ki damak charge oina pikhi. India da World Cup match sing Viacom 18 media ki anauba sports channel Sports 18 amadi Sports 18 HD da broadcast tawgani. Masi cable amadi set-top box TV viewers singna yengba phangani. Loina na Viacom 18 na laukhokiba matung inna Jio Cinema application da mobile, tablet amadi smart TV da free da World Cup match sing online streaming tawgadori. Masina haibadi paisa amata tingdana World Cup match yengba yaragani. Maram aduna Android mobile paiba singna Google Play Store amadi iOS mobile gina App Store dagi Jio Cinema app download tawduna World Cup match sing mieng tabiyo. Adubu Jio Singi number ama siznaduna login tawbudi mathau tai. Masigi mathakta laptop amadi computer dasu Jio Cinema gi website ta free da yengba yagani. Nakal amaromdana Viacom 18 media gi online streaming app boot select dasu World Cup match sing live streaming tawgadori. Adubu app asigi oinadi subscription thiduna yengadabani. Yamna wana sahi mari changna ngairakpa World Cup match sing yengnabigidamak ready tawbiro. Pangthokadoriba World Cup asi kanana champion oigadage haibadu comment box ta comment amamamtang pibiramu.